Arambai News Guwahati Maitheilon ki pau tabiribasingbu ihan hanumuktada chingangbam Susitrani na kurumjari. Hujing asigi samlappa mariba pausing lawirase. Ngarang ayu Guwahati ki Srimanta Sankardev Kala Khetragi International Auditorium da Assam lengak na sinduna laikhidraba state asigi educationist amadi sahitik Homen Borgohagi Marfutara Mathoi Suba Mapokumon Thoram amadi Englishingani Kunithoigi Sahitik Pension Pibagi Thoram Pangthokre. Thoram asida state asigi Education Minister Dr. Ranoj Beguna Chief Guest amadi Professor Noni Gopalna Guest of Honor oikhi. Manipuri Sahitya Parisad Assamna Sahitya Bhusan Piduna Ikai Khumdakraba Hozaidagi Laren Lakpam Shruti Kumarda Manipuri ki oina Assam lengakna Literary Pension Piduna Ikai Khumnabasu utkhi. Lakipur Football Academy na sinlangduna Earl Higher Secondary School gi lampakta chathariba Haurongbam Brothers na sponsor tauba Let Haurongbam Calendar Memorial League Knockout 9 A-side football tournament Inglisingini Gunithoigi Anisuba semi-final match ta MAIT Safrang FC Silchar na Landrolled Bibu ahumsino da thoiduna final changkre. Chaliba December Thasigi Mapanda Sanagadoriba final match ta UBFC A Marcolin Amadi MAIT Safrang Silcharga Sanaragani. Haukiba December Taruk New Youth Club Number 1 People Pukri Lankagi Sanabungda New Youth Club Lankana Sinlangduna Kaisam Babuchao Singh Memorial Volleyball Tournament Sanakre. Tournament asida club tarana saruk yaki final da New Youth Club amadi Monthly Milan Club anigi marakta sanaki. Champion oikiba New Youth Club amadi runners up da trophy amadi selgi mana yenthoki. Manapi bagi thoramda Irengbam Devendra President New Youth Club namayai tangbalda Thiam Singava Singh Gau Pradhana athoiba mithung loinana Nauksepam Manihar Kesam Ningol Ningthem Ongbi Sushila Devi Yumnam Ibotombi Loktongbam Bamcha Amadi Kaburbam Syamol Singhna Akanaba Mithung Singh Oiki Haina General Secretary L Bamcha Singhna Thadorok Pachirol Amana Phongdorakli. Haukiba December mangagi numidang Imphal telepathy da gari kaya mai thakiba amadi yumda nunglangsinbagi thong adugi matangda ngarang Akhil Assam Bhojpuri Parishad ki President Kailash Kumar Guptana India ki Defense Minister Rajnath Singh unaduna wari sanakre. Unakiba si matangda pangmisingda Kailash Kumar na phongdorakhibada Kanglup naiba moongda miyoi kharana chathakiba hingsagi thong adu Parishad asina taraina logde. Mamangdasu kayarak hanna non-local singi mathakta attack tawbugi thokdok thokkiba laikhrabani. Maroina Manipur amadi Meghalaya da atopa state singdagi lakpa non-local Indian citizen singda yengliba mitleng chathariba crime asi state lengak singna ahenba mitleng changduna mathau taba thodang sing laukhatkadabani su harakhi. India gi yamnamak singtha ningai oiraba IIT Manipur Institute asida Manipur gi mahairoi amata tamdabasi yamnawak laibak thibani haina Additional Chief Secretary V Bumlunman na phongdorakre. Wafamasi Institute asina sinduna pangthokpa nongmagi oiba awareness program da phongdokhibani. Manipur gi Minuthong Hatta Social Welfare Union Hatta Club ki Humputaruk Suba Foundation Day lagliba December 13 club ase lampakta pangthoklagani. Tharomasida TH Arun Kumar MLA Wangkai Y Irabot ex-minister O Henry ex-minister Janab AR Khan Janab MA Satarna chingba saknaraba miyoi kyana daista famgadori. Nongthomam sagagi apunba lob nongsal Imphal Naurem Thongda leibana Nongthomam sagagi oiba pauzela moina Poinu kunmangani panba December 19 Nongmaizing numita Langol National Game Village Zone 2 da lubasigi saponglakhibagi mangarak suba ningsing kumon thoram pangthokadori. Sagagi angang ahal kudingmak loinana Manipur gi mapan lamda khundakraba sagai cha singnasu saruk yabiranaba paujelakli. Mizoram gi Mamit District ta chahi yankhai mathoi surabi nupi amaga maki chahi taret khakta suriba masunupa amaga masagi mayumda siduna leramle. Makoi animaki hakchangda asokpa kaya amadi athauba amana lenkhibagi mami kya leramki.
ꯏ ꯄꯛꯄ ꯁꯤꯡꯖꯪ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯀꯟꯅ ꯆꯤꯡꯅꯔꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯗꯦꯜꯍꯤ (MCDꯗ BJPꯅ ꯆꯍꯤ 15 ꯄꯥꯜꯂꯛꯄ ꯑꯗꯨ ꯍꯟꯗꯛꯇꯤ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ MCD BJPꯒꯤ ꯃꯈꯨꯠꯇꯒꯤ AAPꯅ मुनख्रे। दिसंबर 4दा पांथोखिबा सीट 250गी मिखलदा AAPना 153, BJPना 104, कांग्रेसना 9 अमदी अतै अतैना 3 फंखि। कांग्रेस की फिवम हानदगी हेन सोक्चिलकली अदुबु कांग्रेसना AAPकी सीट खरदी मांगहलमखि अमदी मसिना कांग्रेस की ख्वाइदगी अनौबा मिखलगी इकाइबा नंगबा हाइबदु ओइरि। नाकल अमरोमदा वाथोक कया लैबदगी जेलदा लैरिबा MLA जेनगी वार्ड अहुमक्ता BJPना माइ पाखि। वकफ बोर्ड वाथोकता चेनबा MLA अमानुल्ला खानगी लानबंदा आप माइथिकिबा मरमना आपकी मुस्लिम फेस्ता खजिक चैथेंग फंखि मरमदुना अरविंद केजरीवाल मोमो नोक्चरबसु माइथोंदी मकालामखिदे। US ना UK दा गैस एक्सपोर्ट तौबा हेंगलखिबगा लोइनना रशियादगी इंपोर्ट तौबगी चांगसु हेंगलखली। हौकिबा सेप्टेम्बर थादगी अक्टोबर थादना सरुक अनि हेना इंपोर्ट तौखि। था अमखक्तंगदा US ना रशियादगी इंपोर्ट तौबा खंगवांग वांगखलखली। डॉलर मिलियन चमरी यौख्रे मरमदुना अमेरिकागी लिचरसी मचिंदना अमा थबक्तना अमा ओइना तौरखली। रशियन टेरिटरीदा अटैक तौबगीदमक यूक्रेन की मथक्ता लेबाक कयानसु वारुंगनबगी अटैक तौबा हौरखरे। निमित निनीदा अहुमलक रशियन एयरबेसता यूक्रेन अटैक तौखिबा थोंग अदुगी मथक्ता अमेरिका की रिएक्शन होइना यूक्रेनदा खुटलाई पीरिबा अदु रशिया मनुंगदा अटैक तौननबगी नत्ते लंदानबगी थौना पीबसु नत्ते अमदी रशियादा लंदाबदसु सौगतलोई हाइना ब्लिंकन हाइरखरे। पनबा याय यूक्रेन गमखैदगी किलोमीटर 40 लापना रशियन एयरफील्ड ड्रोन लंदाखी अदुबु हौजिक फावददी यूक्रेनना मदुगी थौदांग लौरक्त्रि। थौंग असिदा पुतिनगी रशियानसु तुमिना लैथोकदौबदी मानद्रे। चाइना की प्रेसिडेंट सी जिनपिंग नुमित हुमनीगी खोंगचत्ता सऊदी अरबिया चटख्रे। सीना वेस्ट एशिया लामननबा होटनरक्पगी थोंग असिगी मथक्ता US ना यामनमक कन्ना चिंगनबा मोंगदा येंगजरबसु US की मतम सांगना मरुप मपांग ओइदुना लाक्लबा सऊदी अरबिया चाइना ना सुमखिबा याबगी फिबमदा लाक्ले। फिबम असिदा सऊदी अरबिया चाइना की माइकैदा चेपथरक्लबरा चिंगनरक्ले। पनबा याय ngasidi चाइना asi सऊदी अरबिया की ख्वाइदगी चावबा ट्रेडिंग पार्टनर हाइबदु ओइरबने। असुमना सीना सऊदी की किंग अमदी प्रिंस कसु फमिनगदौरी। नागल अमरोंदा चाइना की जीरो टॉलरेंस पॉलिसी नमरम ओइरगा लेबाग असिगी ललोल इतिक की थाक यामनमक हंथहलक्ले। इंग 2010 की फेब्रुअरी की मतुंगदा हंदकना चाइना की ललोल इतिकता ख्वाइदगी फत्तबा मतम हाइबदु ओइरी। एप्पल अमदी टेस्ला गुंबा मेजर ग्लोबल ब्रांड सिंगी पोथोक चाइनादा हंथरक्ले। ईरानदा हिजाब की वाथोक हेन कंखलक्ले। यूनिवर्सिटी सिंगदा लेंगाकना मास फूड पॉइजनिंग थोंग चथबदगी महैरोई 2,200 हेना खुदोंथिबा मायोकनाख्रे। स्टूडेंट्स यूनियन ना एंटी हिजाब की प्रोटेस्ट नमथनबगीदमक थोइना तौगे हाइना फूड पॉइजनिंग असी तौहनखिबनी हाइना लेंगा की मतक्ता मराल कन्ना सिरक्ले। पनबा याय नुमित हुमनी वकत खोंजंग चंगसिनबगी लाउथोखिबगी नुमिदांग अमा ममांगदा फूड पॉइजनिंग ओइबगी थौतोगसी थोखिबनी। अमेरिका की पपा स्मर्फ हाइनसु खंगबा डर्माटाइटिसना नाबा मियोई अमना डाइटरी सप्लीमेंट चारुबदगी माकी कुचु हिगोक मचु ओलखरे। ताबदा यामनमक ngakpa थौदोगसी तसेंगना थोखिबनी। माकी हक्चांगी अनाबा लायेंगनबगी ओइना डाइटरी सप्लीमेंट चारुबदगी पोल करासोन कौबा मियोई असिगी हक्चांगी कुचु हिगोक मचु ओलखी। अरोइबदा तेंतकपा मरोइबा पाउ खरा। गुवाहाटी यूनिवर्सिटी की डिपार्टमेंट ऑफ कम्युनिकेशन एंड जर्नलिज्म की हेड ओइरंबा डॉक्टर अंकुरन दत्तना स्वामी विवेकानंद कल्चरल सेंटर ICCR कोलंबोदा फर्स्ट सेक्रेटरी ओइख्रे। फमसी पाइबा माकना अनिसुबा आसाम मचानी।
Sonitpurgi adabari chabaganda samulam sama siduna leramle chap chaba maram hojik phawba khangba ngamdri ngarang Guwahati gi historic oriba mafam Gandhi mandopta ahan boina pangthukiba Assam cabinet mifamna chahi asigi oina maroiba wafam kya lauthorakre tha amagi manungda pham lak ama launabagi advertisement thoklagani su hairi ngarang cabinet mifam asigi top amana makhada phak macha thadana minister amadi MLA singna phamkiba asini Assamda yamna thunamak thabak lising kuntragi advertisement ama thoklagani masigi manungda education department kisu yawi haire Dibrugarh University ragging thodok ki victim Anand Sharma ICU dagi thorakre Cyclone Mondok Tamil Nadu dagi Odisha gi samudra torban tamna lakre Assam da su alert lauthokibaga loinana nong churaba yai haire ACS, APS amadi atay Allied Service Officers singi recruitment ki damak APS na lauba Combined Competitive Examination CCE da optional paper lairoi haina Assam Cabinet na ngarang phamkiba Cabinet mifamna warip lauki. Imphal dagi Meghalaya phawduna Gujarat tamna pugadaba yamnamak atangma makhalgi lin singi amadi numit yungbi consignment manga Assam gi Jorabad police na phare. Inglisingani kulhumdoi FIH Men's Hockey World Cup Trophy ngarang Manipur da thunglakre. Trophy asi public ta yenghannabagidamak Imphal da purakhibani. Ngasi December 9 da trophy asi Guwahati yawraklakani. Manipur da taruklak suba Singju Festival Committee gi maikaidagi festival asigi partner sponsor amadi co-sponsor obinaba application kaurakle. Colombia da Pangthokpa International Weightlifting Championship ki KG 98 gi category da Manipur gi Mirabai Chanuna China gi Hau Si Huabu maithiba piduna silver medal laukre. Indian Army gi Chama Supna Ama Area General Officer Commanding Lieutenant General KC Panchanathan hokibe December 3 Shillong da cardiac arrest number oiduna manung matam chadana laikhidre. Mahak masagi chahi 53 khaktamak sukri. Parliament ki ningtham mifam ngarangdagi hawkre mifam asida punna bill 13 puthokadori mifam asi thasigi kunmapan phawba chathagani amadi punna sitting 13 leigani haire India gi women cricket team gi head coach ki famdagi Ramesh Power lokthokre Rishikesh Kanitkarna team asigi charge lawragani Report amagi matungina India da yamna thunamak miyoibana hingba ngambagi wangwada akanba maisa mayok narakpa yai haire Avatar The Way of Water James Cameron gi film asi mind blowing ni haina critics singna thagatnarakle Doctor gi report matungina football gi legend Pele gi hakchang hospitalized torabagi matung khajik phagalakle haire Germany na lenga ki mathakta attack tongnabagi lalong silamba far rights ki sel thugaikre punamyoi kunmanga fa ki anina Austria madi Italy dagini handaki asina extremist singi mathakta German gi khwaidagi chawba landaba habdu oire Climate activist singna malemda khwaidagi aphawba Milan gi La Scala Opera House ta makhal gi machu paisanduna protest tawkre Trump ki family business hiram khudimakta miwam misa tarakle Trump ki White House ki lamjelda akanba chithing piraduna Trump organization tax huranbagi maral sikre UN Biodiversity Conference Montreal da haukre COP 15 haragasu khangnaba summit asida UN na malemgi species million ama henbana mutkiba yabagi kudong thiba mayoknari haiki South Korea bu maithiba pigraba matung Brazil gi sanaroi gi thongna hapkatnabagi damak training manungda makhoi gi loinabi amadi macha singa unahankre Japan na akiba phangna defense ki chading hegadakpagi damak China na Japan gi mathakta warning pirakli Tesla na Thailand da electric vehicle launch tawkre amadi technical giant Apple gi mathakta nupi ani na US ta case pankre Apple gi eartake na stalker singda mateng pangi haraduna nupi ani asina maral sirakle ngasi gi nadi Arambai news Guwahati da maitelon gi paw sandok chaba matang solution jabaga loinana tabiri basingbo amkaso hanna khurumjare